Yaoshang cùng hay nói gì lại cài đờ lạc nghi cháy rong vào la bờ đờ cú đô cái tâm nhị khi ngồi chặt câu bờ thầm cùng hay sinh đờ nên là kê bờ dunia Korean đấy đi thabalno chống phẳng cái này nè hay yên một cái chuồng nghe và cái nóm hay thằng này nè lan tàu view đấy kia thabalno chống phẳng chứ quỷ đấy nói anh về đi á xuống thời cái này tổ cái hả Siapa? Korean dia, thabalno dung ngata practice tok thok ini. Phone do, thabalno music thar ga Korean ki practice ka tok hai. Này luôn này. Cái nào nó thập em ạ. Tôi cũng muốn đi thập rồi gì vậy tôi mà. thập 종이 얘는 그저 언제 소리야 이렇게 했는데. 나 또 이거 나 하이 이게 그런 날 이거 봐. 나 비상 내가 있는데. 내가 두 밤들 하이거네. 많이 쓰는 거다. 제 이거. 이 나는 나 또 이거 똑같이 해. 헤이, 신이네. 내가 하이지. 때문에 해는 거. 그만이나. 제, 이 가을이네. 엄마 가을이 니 가을이. 또. 하나. 하이 걔다. 야로 돼 마시. 헤이, 걔도 왜 안 들어? 지가리 샤비 시간 때니 가가 봐. cái đó là mi này sao bị bay cái mi sẽ lem xuống cái khăn này. Ôi xe đuổi cái này nè xe. Mà ba quay cái thay được xuống quay đi xin nào. Chi à vào nữa thì đấy mà cái tin căng nó trùng có thằng mà là thế này cái đi đâu phải thế. Chi đi ra ba này cái hiện giờ mình double hay đó xin xe xoáy tao nè xoáy tao đó. cái đó đây mà tin căng nó trùng có thằng mà là thế. Ai đó trùng ai chủ lên trùng như thế này lấy sao bị cái xe xoáy nó làm lem nó xin cái tao cái. 나 하와이 이게네 좀 하고다 봐. 아예 할로 이거네. 내야 버렸대. 나 하와이 이네 하고다 버리. 셰 나마 거기네. 야 내가 그러지 않니? 타이나네. 타벌 종보다 나마 아이 manipur chay chaba ahan mani. Thabalno 종보다 chay chari ba. 짜니 니만 난 야로이네. 한우르지고 ям 칸래 봐. 칸빼 와는데네. 까리노네. 셰 칸빼 와는데 셰 나 하와이 이데디. 아도 아이 렘나 종닝이 해 봐 이마. 나 이리네 나 반저 thabalno 종는 chay chaba가 이까이 저들어도 이마. 파캉 원이데네. 렘진나라가 Hey, nupi cái thì nó căn được này, yam khát vậy đi, không ra, và không người liếm sao vậy? Na pa chứ người ta nè, hàng đang là hàng từ nupi coi khát ta pa đi đó, na ma coi đi xe thay nó khát là jo, hậu dịch nghe ta nó lấy được nó xe, tu cả, na pa hay là cái này, nông ninh này, thay nó nè, na pa cái thằng bạn giống như thế này, thằng bạn chỉ mà khăn chuồng chứ, na pa thì ngày chế cái tàu đi nè, tu cả đi nè, na pa chứ, ya đấy, chuồng chứ bãi cái ya đấy. Anh này đi ngắm đã đi ngắm hả rồi này hết tất cả ngày chứ tàu đi nè được cái xuống vào hậu đấy xuống về hậu sẽ anh này hơi tàu về chứ đi nè ba chị hay tao với chuồng vào hậu đấy tất cả gì gì nè mày ra bay bị răng ra lá cái dây nè ăn cái bát đấy còn là bao nhiêu ta Sani mà ya rồi Sani nè ôi làm bát gì đấy cái gì đấy cái đâu bị không ra tôi bảo vùng chứ thằng bạn chồng mà xuống lại cái là tao với bạn ta khơi rồi là nhìn thấy bạn bắt được là ngồi thằng bạn chồng mình là dây dây đi cái nào nhìn thấy nó năng làm chỗ khu bạn này thật dính vô khăn đeo coi xe Korean lem nó mà khăn chồng nupi impress tao cái gì nè mà khăn chồng đó ba chẳng gì sao tao là nó để tàn hình đi xịt cái gì nè xin nó bao giờ phải yêu bây để khoai màng nữa sẽ khi hôm sau này nó xịt cái sốt chế tao rồi cái cùi bây giờ không lấy gì wow năng lùi rồi bro lùi đâu đây mà nát tỉ vùng ngọ Yaoshang dùng ngang nó lùi cái năng là ngày xí thảo bằng chồng chất nhỉ hay gì bùa chum ra nè lấy bro Yaoshang lùi cái rồi mà mọi thì xì đã hay nè rồi cái thabalno ngày xí hay một cái chuồng ni chum mầm này ai lùi hằng nè rồi cái đây mà nằm bị cái nằm thiệt đấy iru giờ có chăn lùi rồi Kari này mà iru giờ này wax mà nằm nè kari nó nè iru giờ cái thì máy mà nằm trên nè bữa nay shampoo mà nằm bữa máy tao bro wax mà nằm này vậy mà wax mà nằm shampoo sky đây này cái đây xem lúc này sinh anh piro ngay đi nó muốn nó piro cái nó đó cafe đó bớt là hao bớt pizza cái karigi sinh anh nó lấy tê xe bớt anh đi lâu xe Sani gì na cái đầu đuôi nó mà yang khai đó thao hà lô lúc bớt trăm yang khai đó nè piket kia chắp photo mà nhắm hàn nó màn bữa đó nung xít hàn video đó tàu rồi đó cái chế đang đầm bố khâu đó đó hạp yam chân mà nè không ra
ꯆꯠꯅꯕ ꯌꯥꯕ ꯈꯔ ꯉꯥꯡꯉꯣꯏ ꯂꯨꯄꯥ 500 ꯑꯣꯏꯔꯁꯨ ꯍꯜꯂꯣꯕꯁꯦ ꯑꯦ ꯌꯥꯔꯕꯅꯤ ꯆꯅꯤ ꯄꯤꯔꯤꯗꯣ ꯌꯥꯝꯃꯜꯂꯕꯅꯤ ꯀꯩ ꯀꯥꯟꯗꯕꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔ ꯀꯩꯗꯧꯗꯣꯔꯤꯒꯦ ꯏꯂꯛ ꯅꯛꯄꯁꯤꯕꯣ ꯍꯥ ꯁꯦꯟ ꯌꯥꯝ ꯊꯥꯗꯔꯨꯅꯨ ꯅꯨꯄꯤꯗ ꯁꯦꯟ ꯌꯥꯝ ꯊꯥꯗꯔꯒꯅꯦ ꯂꯧꯅꯤ ꯂꯧꯔꯣꯏꯁꯨ ꯈꯪꯗꯕ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯗꯅꯦ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯒꯅꯨ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯆꯥꯝ ꯆꯞꯄꯤ ꯑꯃꯅꯤ ꯌꯥꯎꯔꯝꯒꯅꯤ ꯕꯦꯒꯇ ꯂꯩꯇ ꯌꯥꯍꯜꯂꯒꯦ ꯏꯃꯥ ꯍꯣꯔꯦꯟꯅꯦ ꯑꯩ ꯆꯥꯛꯀ ꯍꯥꯞꯄꯝꯃꯅꯨ ꯑꯩ ꯅꯨꯡꯗꯥꯡ ꯊꯥꯕꯜꯒ ꯆꯣꯡꯉ ꯂꯥꯛꯑꯗꯕꯅꯤ ꯆꯥꯛꯁꯨ ꯏꯃꯥꯟꯅꯕꯩꯗ ꯍꯥꯞꯄꯝꯃꯒꯦꯌꯦ ꯀꯀꯥ ꯕꯣꯜ ꯂꯩꯒꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯦ ꯅꯪꯕꯨ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯦ ꯀꯩꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤꯗꯤ ꯌꯥꯝ ꯄꯥꯛ ꯁꯤꯟꯕꯤꯗꯦꯗ ꯃꯧꯒꯤ ꯂꯩꯁꯥꯕꯤꯒꯤ ꯑꯗꯨꯝ ꯇꯧ ꯂꯩ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯇꯧꯔꯕ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯇꯜꯂꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯄ꯭ꯔꯥꯏꯖ ꯌꯥꯝ ꯐꯪꯉꯤ ꯑꯗꯣ ꯃꯥ ꯐꯪꯉꯕꯅꯤꯅ ꯑꯩ ꯐꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯃꯔꯛꯇ ꯑꯣꯏꯅ ꯌꯥꯎꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯏ ꯂꯩꯁꯥꯕꯤ ꯐꯥꯁꯨ ꯐꯥꯗꯅ ꯂꯩꯁꯥꯕꯤ ꯃꯔꯛꯇ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯕꯣꯕꯣꯛ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨꯝ ꯆꯪꯉꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯦ ꯗꯨꯀꯥꯟꯁꯦ ꯍꯥꯡꯕꯗꯤ ꯐꯅꯗꯤ ꯀꯨꯏꯔꯦꯕꯨ ꯄꯣꯠꯁꯦ ꯏꯁꯤꯠ ꯁꯤꯠꯂꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯄꯣꯠꯁꯤꯠ ꯏꯐꯠ ꯐꯠꯇꯦꯗ ꯑꯅꯧꯕ ꯍꯥꯡꯕꯒꯤꯔ ꯀꯩꯅꯣ ꯃꯤꯁꯦ ꯏꯔꯥꯛ ꯂꯥꯛꯇꯦꯕꯣ ꯑꯦ ꯊꯣꯏꯕ ꯑꯝꯇ ꯆꯪꯉꯧꯅꯦ ꯏꯇꯩꯃ ꯀꯩꯅꯣ ꯁꯤ ꯏꯇꯩꯃ ꯗꯨꯀꯥꯟꯂꯣ ꯑꯧ ꯃꯥꯅꯦ ꯉꯁꯤꯗꯩ ꯍꯥꯡꯕ ꯍꯧꯔꯤꯅꯦ ꯑꯣ ꯐꯔꯦꯅꯦ ꯏꯇꯩꯃ ꯍꯌꯦꯡ ꯁꯤꯗꯩꯗꯤ ꯀ꯭ꯋꯥꯒꯁꯦ ꯏꯇꯩꯃꯗꯤ ꯑꯗꯨꯝ ꯆꯥ ꯇꯥꯔꯦꯅꯦ ꯆꯥꯗꯗꯤ ꯀꯩꯅꯣ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩꯅ ꯐꯝꯕꯗꯕꯣ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯁꯦ ꯉꯁꯤꯗꯤꯅꯦ ꯅꯇꯩꯃꯅꯅꯦ ꯏꯁꯄꯤꯁꯦꯜ ꯀ꯭ꯋꯥꯒ ꯇꯞꯇꯅ ꯊꯝꯃꯝꯅꯦ ꯉꯁꯤꯗꯤꯅꯦ ꯄꯩꯁꯥꯒ ꯑꯝꯇ ꯂꯧꯔꯣꯏ ꯅꯇꯩꯃꯒꯤ ꯇ꯭ꯔꯤꯠꯅꯦ ꯀꯩꯒꯤ ꯄꯩꯁꯥ ꯂꯧꯔꯣꯏꯗꯣꯏꯅꯤ ꯏꯇꯩꯃ ꯀꯩꯅꯣ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯇꯦꯗ ꯈꯨꯂꯥꯡꯈꯥꯡꯕꯨ ꯀꯧꯔꯕꯣ ꯑꯩꯗꯤ ꯁꯤ ꯗꯨꯀꯥꯟꯁꯤꯃ ꯍꯥꯡꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯛꯑꯕꯅꯦ ꯑꯗꯨꯗ ꯅꯣꯏꯅ ꯍꯟꯗꯛ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯍꯦꯛ ꯁꯤꯟꯖꯜꯂꯛꯇꯅ ꯍꯥꯡꯕ ꯉꯝꯃꯦꯗꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃ ꯀꯩꯅꯣ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯒ ꯗꯨꯀꯥꯟ ꯐꯝꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯩꯅꯣ ꯑꯣ ꯂꯩꯅꯩꯌꯦ ꯅꯣꯏꯅ ꯃꯧꯒꯤ ꯁ꯭ꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯤꯔꯛꯇꯅ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯁꯤꯗꯒ ꯌꯥꯜꯂꯤꯕ ꯁꯔꯞ ꯁꯥꯄꯣꯟ ꯀꯩꯀꯥ ꯁꯝꯄꯨ ꯀꯩꯀꯥꯒꯁꯦ ꯅꯣꯏꯅ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯛꯄ ꯃꯌꯥꯝꯗꯨꯅꯤ ꯁꯤꯗ ꯌꯥꯜꯂꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯞꯆꯜꯂꯤꯕꯕꯨ ꯑꯆꯥꯄꯣꯠ ꯑꯉꯥꯡꯒꯤ ꯈꯔꯁꯤ ꯈꯛꯇꯅꯤ ꯏꯇꯩꯃꯗꯤ ꯑꯌꯥꯝꯕꯅ ꯐꯥꯔꯁ ꯉꯥꯛꯇꯅꯤ ꯇꯥꯈꯤꯗꯣ ꯃꯤꯅ ꯄ꯭ꯔꯥꯏꯖꯁꯦ ꯑꯃ ꯑꯅꯤ ꯐꯪꯅꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯏꯇꯩꯃꯒꯤ ꯃꯤꯡꯗ ꯀꯧꯊꯣꯛꯄꯅꯤ ꯃꯤ ꯄ꯭ꯔꯥꯏꯖ ꯁꯦꯝꯕ ꯅꯨꯃꯤꯠꯀꯗꯣ ꯅꯇꯩꯃ ꯍꯥꯏꯔꯦꯗꯅ ꯁ꯭ꯄꯣꯔꯠꯀꯤ ꯋꯥꯗꯤ ꯑꯩ ꯂꯝꯕꯥ ꯄꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯄꯣꯟꯇꯦꯅꯦ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩꯗꯤ ꯏꯇꯩꯃꯩꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯑꯗꯣ ꯑꯩ ꯑꯁꯤꯐꯥꯎꯇ ꯑꯝꯇ ꯌꯧꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯁꯨ ꯁ꯭ꯄꯣꯔꯠ ꯁꯤꯟꯕ ꯃꯇꯝꯗ ꯃꯧꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯣꯏꯍꯟꯗꯧꯅꯤꯀꯣ ꯏꯅꯦ ꯄꯥꯕꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯑꯃꯨꯛ ꯍꯥꯡꯕ ꯍꯧꯔꯕꯣ ꯏꯅꯦ ꯄꯥꯕꯤ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯏꯅꯦ ꯑꯣ ꯏꯅꯦ ꯄꯥꯕꯤꯅ ꯐꯝꯗ꯭ꯔꯦ ꯑꯩꯅ ꯐꯝꯃꯦ ꯍꯩꯃꯥ ꯖꯣꯁꯦꯞ ꯑꯩꯗꯤ ꯏꯅꯦ ꯄꯥꯕꯤꯅ ꯐꯝꯃꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯕꯨ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ ꯂꯩꯁꯥꯕꯤꯗ ꯄꯤꯖꯅꯕ ꯀꯣꯚꯔ ꯈꯔ ꯆꯥꯎꯕ ꯈꯔ ꯌꯥꯝꯕ ꯃꯥꯟꯒꯗꯕ ꯑꯆꯥꯄꯣꯠ ꯄꯤꯌꯨꯅꯦ ꯂꯩꯁꯥꯕꯤꯗ ꯍꯥꯏꯔꯒꯗꯤ ꯂꯦꯁꯀꯨꯝꯕ ꯑꯪꯀꯜꯁꯤꯠꯇꯅꯗꯤ ꯅꯨꯡꯁꯤꯠ ꯈꯔ ꯍꯦꯟꯅ ꯌꯥꯎꯕꯅꯦ ꯁꯤꯒꯨꯝꯕ ꯇꯥꯔꯦ ꯀꯌꯥ ꯄꯤꯔꯛꯎꯒꯦ ꯏꯇꯩꯃ ꯀꯩꯅꯣ ꯑꯪꯀꯜ ꯆꯤꯞꯁꯦ 2 ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣꯅꯦ ꯑꯅꯤ ꯑꯃꯒ ꯈꯔ ꯆꯥꯎꯍꯟꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ ꯏꯇꯩꯃ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯝꯗꯥꯏ ꯄꯩꯁꯥ ꯌꯥꯝ ꯄꯤꯌꯨ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯀꯣꯕꯔ ꯈꯔ ꯆꯥꯎꯕꯁꯦ ꯇꯧꯔꯒ ꯌꯥꯝꯕ ꯃꯥꯜꯍꯟꯒꯦ ꯑꯗꯨꯗꯤ ꯇꯧꯕꯅꯤꯗ ꯆꯨꯏꯡꯒꯝ ꯂꯨꯄꯥ 10 ꯑꯃꯒ ꯍꯥꯞꯆꯜꯂꯣ ꯈꯔ ꯀꯨꯏꯅ ꯆꯠꯅꯕ ꯍꯣꯏ ꯍꯥꯞꯄꯤꯔꯛꯑꯣ ꯏꯇꯩꯃ ꯁꯤꯁꯦ ꯆꯞ ꯁꯥꯍꯜꯂꯒꯅꯦ ꯋꯥꯔꯤꯗꯣ ꯈꯔ ꯀꯨꯏꯅꯕ ꯈꯔ ꯆꯥꯎꯕꯁꯤꯅ ꯃꯌꯨꯝꯗ ꯃꯥꯏ ꯄꯨꯖꯈꯤꯖꯅꯤ ꯑꯅꯤ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯟꯕꯤꯒꯦꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇ ꯐꯪꯕꯅꯤꯅꯦ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯥꯎ ꯍꯥ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯐꯪꯕ꯭ꯔꯣꯁꯦ ꯑꯧ ꯃꯥꯅꯦ ꯑꯣ ꯆꯦꯔꯪ ꯑꯆꯧꯕ ꯑꯝꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯏꯇꯩꯃ ꯀꯌꯥ ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯏꯇꯩꯃ 90 90 ꯍꯣꯏ ꯏꯇꯩꯃ ꯁꯦ ꯏꯇꯩꯃ ꯏꯃꯥ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯆꯣꯏꯕ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦ ꯏꯇꯩꯃ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯂꯧꯔꯒꯦ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯆꯠꯂꯦ ꯏꯇꯩꯃ ꯊꯦꯔꯥꯂꯤ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯂꯩꯌꯦ ꯆꯧꯕꯤꯅꯥ ꯆꯪꯉꯛꯑꯣ 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 ꯐꯝꯃꯣꯁꯤꯗ ꯅꯣꯏꯅꯤ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯟꯈꯤꯒꯦ ꯁꯦ ꯑꯆꯥꯄꯣꯠ ꯆꯥꯎ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯁ ꯃꯥꯏ ꯆꯤꯞꯁꯦ ꯑꯗꯨꯝ ꯂꯩ ꯂꯥꯛꯑꯗꯕꯅꯦ ꯆꯥꯅꯤꯡꯗꯦ ꯑꯝꯇ ꯑꯁ ꯆꯤꯞꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯆꯥꯎꯒꯗꯧꯔꯦ ꯍꯥꯎꯕꯅꯦ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯣꯛꯇꯣꯄꯁꯇꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦꯕ ꯁꯤ ꯁꯨꯝ ꯆꯥꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯂꯩꯁꯥꯔꯤꯉꯩꯁꯤꯕꯨ ꯄꯤꯖꯅꯤꯡꯗꯦ ꯑꯗꯨꯒ
ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯑꯍꯥꯎ ꯑꯍꯥꯎ ꯄꯤꯖꯅꯤ ꯀꯥꯏ ꯑꯣꯏꯔꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯇꯣꯞꯄ ꯂꯩꯊꯣꯛꯑꯒ ꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯁ ꯄꯩꯔꯅꯨꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯪꯕ꯭ꯔꯥ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯕꯗꯒꯤꯅꯦ ꯏꯇꯩꯃꯝꯗꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯍꯧꯔꯕꯅꯦꯃꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯕꯗꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯀꯩꯅꯣ ꯉꯥꯡꯗꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯐꯖꯅꯅꯦ ꯅꯪ ꯈꯪꯅꯕ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯃꯧ ꯂꯩꯁꯥꯕꯤ ꯑꯅꯤꯁꯨꯕꯗ ꯂꯩꯁꯥꯕꯤꯒ ꯃꯧꯒ ꯑꯍꯨꯝꯁꯨꯕꯗ ꯃꯧꯒꯤ ꯃꯔꯤꯁꯨꯕꯗ ꯀꯔꯤ ꯂꯩꯁꯥꯕꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯇꯩ ꯅꯨꯄꯤꯒꯤ ꯃꯧꯒꯤ ꯉꯥꯛꯇ ꯁꯤꯜꯂꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃꯗꯨꯗꯤ ꯃꯥꯗꯤ ꯈꯔꯁꯨ ꯃꯁꯥ ꯌꯥꯡꯕ ꯅꯪꯁꯨ ꯈꯪꯉꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯃꯁꯥ ꯄꯥꯕꯤ ꯑꯋꯥꯡꯕꯤꯗꯣ ꯑꯋꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯗꯣ ꯃꯥ ꯗꯨꯀꯥꯟ ꯐꯝꯕ꯭ꯔꯣ ꯐꯝꯗꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯥ ꯗꯨꯀꯥꯟ ꯍꯥꯡꯇꯣꯛꯄ ꯍꯧꯍꯧꯔꯦꯃꯦ ꯉꯁꯤꯗꯒꯤ ꯍꯥꯏꯗꯤ ꯌꯥꯎꯁꯪꯗ ꯃꯥꯗꯤ ꯁ꯭ꯄꯣꯔꯠꯁꯦ ꯃꯈꯟ ꯃꯈꯟ ꯌꯥꯎꯔꯒ ꯃꯥꯗꯤ ꯃꯁꯥꯗꯨꯁꯨ ꯌꯥꯡꯕꯅꯤꯅ ꯏꯚꯦꯟ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯐꯥꯔꯁ ꯁꯨꯝ ꯇꯥꯔꯦ ꯑꯗꯩꯗꯤ ꯀꯅꯥꯒꯤ ꯁꯔꯞ ꯁꯥꯄꯣꯟ ꯂꯣꯏ ꯃꯥꯅ ꯐꯪꯉꯦ ꯀꯅꯥꯒꯤ ꯑꯉꯥꯡꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯐꯪꯉꯤꯅꯦꯃꯤ ꯃꯥꯅ ꯑꯗꯨꯗꯩꯗꯤ ꯃꯥꯗꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯧꯗꯣꯛꯍꯧꯔꯕꯅꯦꯃꯤ ꯅꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤꯕꯨ ꯈꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯥꯎꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤꯅꯦ ꯃꯧ ꯉꯥꯛꯇ ꯑꯃ ꯇꯧꯔꯦ ꯃꯧ ꯑꯃ ꯇꯧꯔꯦ ꯃꯧ ꯂꯩꯁꯥꯕꯤꯕꯨ ꯑꯝꯇ ꯌꯥꯎꯍꯟꯗꯦ ꯑꯦ ꯑꯗꯨꯗꯤ ꯅꯪ ꯁ꯭ꯄꯣꯔꯠ ꯑꯃ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯑꯣ ꯃꯄꯥꯟ ꯅꯣꯏ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤꯅꯦ ꯃꯤꯅ ꯂꯣꯏ ꯉꯥꯡꯅꯔꯦ ꯈꯪꯕ꯭ꯔꯥ ꯑꯁ ꯉꯥꯡꯅꯗꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯈꯛꯇꯪ ꯇꯧꯋꯦꯅ ꯇꯧꯔꯤꯗꯨꯕꯨ ꯉꯥꯡꯅꯩ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯍꯥꯞꯄꯤꯗꯦꯅ ꯅꯣꯏꯒꯤꯗꯤ ꯀꯥꯏ ꯃꯧꯒꯤ ꯉꯥꯛ ꯇꯧꯗꯤ ꯉꯥꯡꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯃꯣꯏ ꯁ꯭ꯄꯣꯔꯠ ꯁꯤꯟꯕ ꯀꯥꯡꯕꯨꯁꯤꯅ ꯅꯨꯄꯥꯁꯤꯡꯒꯤ ꯏꯚꯦꯟ ꯀꯌꯥ ꯍꯥꯞꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤꯅꯦ ꯁ꯭ꯄꯣꯔꯠ ꯁꯤꯟꯕ ꯀꯥꯡꯕꯨꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯥꯁꯤꯡꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯌꯥꯎ ꯌꯥꯗꯦ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯒꯤ ꯑꯍꯟ ꯏꯌꯥꯝꯕ ꯅꯨꯄꯤ ꯊꯤꯕꯁꯤꯡ ꯂꯩꯕꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯥꯒꯤꯗꯤ ꯏꯚꯦꯟ ꯑꯝꯇ ꯁꯤꯟꯕꯤꯗꯕꯅꯤꯅ ꯊꯣꯛꯇꯕꯅꯤ ꯌꯥꯎꯗꯕꯅꯤꯅ ꯍꯥꯏꯌꯦꯕ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯁ꯭ꯄꯣꯔꯠꯁꯀꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯍꯣꯔꯦꯟꯅꯦ ꯊꯥꯕꯜꯒꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯁ ꯗꯕꯜ ꯍꯥꯏꯕꯤ ꯁꯤꯡꯒꯜ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒ ꯆꯣꯡꯃꯤꯟꯅꯔꯦ ꯁ꯭ꯇꯦꯞꯀ ꯌꯥꯝ ꯇꯝꯕꯤꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩ ꯇꯝꯒꯥꯏ ꯅꯤꯛꯈꯥꯏꯔꯤꯅꯤ ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯀꯩꯒꯤ ꯊꯥꯕꯜ ꯀꯥꯏ ꯊꯥꯕꯜ ꯆꯣꯡꯗꯣꯏꯕ ꯀꯩꯅꯣ ꯅꯣꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯩꯗꯨꯗꯤ ꯑꯗꯨꯁꯨ ꯆꯣꯡꯗꯣꯏꯅꯤ ꯀꯩꯅꯣ ꯆꯣꯡꯕ ꯌꯥꯔꯣꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯅꯤꯡꯕ꯭ꯔꯕ ꯀꯩꯅꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯆꯣꯡꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯒ ꯆꯣꯡꯁꯦ ꯍꯥꯏꯕꯅꯤ ꯍꯥ ꯑꯁꯦꯡꯕꯩꯔꯥ ꯅꯠꯇꯗꯤ ꯀꯩꯅꯣ ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯑꯗꯨꯏꯗꯤ ꯕ꯭ꯂꯦꯛꯇꯨꯃ ꯁꯦꯠꯂꯕ ꯑꯗꯨꯒ ꯋꯥꯏꯠꯇꯣ ꯍꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯌꯥꯔꯣꯏ ꯅꯪ ꯆꯣꯡꯕ ꯌꯥꯔꯣꯏ ꯑꯩ ꯆꯣꯡꯉꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯊꯥꯕꯜ ꯑꯝꯇꯪ ꯆꯣꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯊꯥꯕꯜ ꯂꯥꯟ ꯂꯥꯛꯇꯅ ꯊꯥꯕꯜꯁꯨ ꯆꯣꯡꯃꯤꯟꯅꯕ ꯐꯪꯗ ꯀꯨꯏꯔꯦ ꯊꯥꯕꯜ ꯑꯝꯇꯪ ꯆꯣꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯗꯣ ꯅꯪ ꯃꯔꯝꯗꯣ ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤꯅ ꯆꯣꯡꯉꯣꯏꯗꯣꯏ ꯊꯥꯕꯜꯁꯦ ꯀꯩꯒꯤꯅꯣꯕ ꯃꯔꯝꯗꯣ ꯆꯥꯔꯗꯤ ꯑꯩꯁꯨ ꯆꯣꯡꯉꯣꯏꯕ ꯀꯩꯒꯤꯅꯣꯕ ꯆꯣꯡꯉꯣꯏꯗꯣꯏꯁꯦ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯁ ꯈꯪꯗꯦꯗ ꯀꯗꯥꯏꯗ ꯑꯦ ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯍꯟꯗꯕꯤꯗ ꯍꯣꯔꯦꯟ ꯑꯩ ꯌꯥꯎꯗꯕꯤꯗ ꯑꯇꯣꯞꯄꯒ ꯆꯣꯡꯉꯤꯁꯤꯔꯥꯕ ꯀꯔꯤ ꯅꯈꯣꯏꯗꯕꯗꯣ ꯈꯟꯗ ꯈꯪꯕ꯭ꯔꯥ ꯃꯀꯣꯛꯁꯤꯗ ꯄꯣꯛ ꯊꯣꯡꯕ ꯀꯩꯗꯧꯕꯩ ꯈꯜꯂꯣꯏꯗꯣꯏꯅꯣ ꯊꯥꯕꯜ ꯑꯝꯇꯪ ꯆꯣꯡꯃꯤꯟꯅꯁꯤꯕꯨ ꯁꯤꯇ ꯀꯩ ꯍꯦꯛꯇ ꯌꯥꯗꯦꯃꯤ ꯁꯣꯅꯣ ꯆꯨꯕꯤ ꯍꯥꯏꯁꯤꯗꯤ ꯁꯣꯅꯣ ꯆꯨꯕꯤ ꯀꯥꯏꯅ ꯍꯣꯔꯦꯟ ꯊꯥꯕꯜꯗꯣ ꯆꯣꯡꯉꯗꯤ ꯈꯨꯠ ꯅꯥꯝꯃꯅꯦ ꯄꯥꯏꯔꯒ ꯅꯥꯝꯃꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯄꯥꯏꯗꯦ ꯅꯠꯇ꯭ꯔꯣ ꯊꯥꯕꯜꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯈꯨꯠ ꯑꯅꯤꯃꯛ ꯄꯥꯏꯃꯤꯟꯅꯔꯒ ꯆꯣꯡ ꯌꯥꯔꯗꯤ ꯐꯒꯗꯕꯅꯦ ꯑꯦ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯈꯨꯠ ꯅꯥꯝꯃ ꯑꯇꯣꯞꯄ ꯄꯥꯏꯅꯔ ꯆꯣꯡꯗꯗꯤ ꯀꯃꯥꯏꯅ ꯆꯣꯡꯗꯣꯏꯅꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯅꯦ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯟꯗꯅꯦ ꯑꯩ ꯃꯀꯣꯛꯁꯤꯡꯅ ꯆꯣꯡꯉꯦ ꯅꯪ ꯁꯣꯝ ꯆꯣꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯈꯨꯠꯁꯦ ꯐ꯭ꯔꯤꯗ ꯍꯥꯏꯔꯦꯗꯅ ꯀꯅꯥꯝ ꯄꯥꯏꯗ꯭ꯔꯦꯗꯅ ꯌꯥꯔꯕ ꯑꯗꯨꯗꯤ ꯍꯣꯏ ꯌꯥꯔꯣꯏꯌꯦ ꯅꯪꯕꯨ ꯊꯥꯕꯜꯗꯣ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯃꯀꯣꯛ ꯑꯗꯨꯝ ꯆꯤꯡꯂ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯀꯣꯛꯇꯣ ꯆꯤꯡꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯤꯅꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂꯒꯅꯦ ꯇꯣ ꯀꯣꯏꯅꯥꯁꯦ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛ ꯆꯣꯡꯈꯤꯁꯦ ꯅꯪ ꯁꯣꯝ ꯌꯦꯠꯇ ꯄꯥꯏꯔꯒ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯣꯏꯗꯕ ꯋꯥꯗꯨ ꯉꯥꯡꯅꯣ ꯅꯪꯗꯤ ꯖꯨꯠ ꯆꯥꯕ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤꯅꯀꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯦꯔꯥꯂꯤꯒꯅꯦ ꯆꯥꯒꯗꯣ ꯍꯥꯎꯅ ꯊꯛꯑ ꯂꯩꯍꯧꯔꯣ ꯊꯥꯕꯜꯁꯨ ꯆꯣꯡꯉꯔꯣꯏꯗꯕꯅꯦ ꯁꯤ ꯀꯦꯔ ꯂꯥꯛꯏꯁꯤ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯕ ꯃꯤ ꯑꯇꯣꯞꯄꯒ ꯆꯣꯡꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯍꯌꯣ ꯆꯠꯈꯤꯌꯦ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯦꯡꯕ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯄꯥꯏꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯩꯃꯥ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯊꯥꯕꯜꯁꯨ ꯆꯣꯡꯉꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯆꯥꯛꯀ ꯆꯥꯔꯛꯑꯅꯤ ꯆꯥ ꯍꯥꯞꯄꯝꯃꯅꯨ ꯍꯥꯏꯔꯒ ꯉꯟꯇꯥ ꯍꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ ꯀꯩꯗꯧꯔꯒꯦꯕ 이번 나몽 누구야 돼 소놈이 수수이다. 이 ꯀꯩꯗꯧꯔꯕ ꯊꯥꯕꯜꯗꯣ ꯆꯣꯡꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯠꯂꯦ ꯑꯗꯨꯒ ꯃꯥ ꯀꯩ ꯍꯥꯏꯔꯛꯀꯦꯕꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯒ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯑꯗꯨ ꯃꯔꯝꯗꯣ ꯑꯩꯁꯨ ꯍꯪꯉꯦ ꯑꯗꯨꯒ ꯃꯥ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯈꯨꯠ ꯅꯥꯝꯃꯗꯣ ꯃꯥꯒ ꯄꯥꯏꯔꯁꯨ ꯈꯨꯠ ꯅꯥꯝꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯄꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯣꯡꯕ ꯌꯥꯔꯣꯏꯌꯦ ꯏ ꯀꯔꯤꯅꯣꯅꯦ ꯊꯥꯕꯜꯗꯨ ꯃꯤ ꯃꯌꯥꯝ ꯆꯣꯡꯃꯤꯟꯅꯗ꯭ꯔꯗꯤ ꯅꯣꯏ ꯑꯅꯤ ꯈꯛꯇꯪ ꯈꯨꯠ ꯁꯝꯅꯔ ꯆꯣꯡꯕ ꯌꯥꯕꯁꯨ ꯅꯠꯇꯦ
Kari watani gitu mai dah no yang ngang di wari jadi he kapan jong berarti kadai bisa piro imana ngasai pi baca ni do piro As kaya din no day ma. Asa po lito ep nida. kai kan da bada taban ju jong wei da bada sini pa jeng ngang de kon sin pai pai ke ba man si be ni ju khang da ma le ba sonu ai ji Cho xe cái nó còn bãi bãi truy chả nó một ngầu rồi bạn Kari. Ay ro nang lo ngaw ri ja. ya đấy nhưng chỉ bên này tay đó ở tôi bơ không được rồi bạn Nung si da na bu taban bok jong min na je ya da du di heman ro nang jo. ya đấy xe khảo rồi nó ở tôi đang hăng rồi cái chút kia bạn nhưng mà đừng chăng à bạn Yum na sang ri kai chat to ri ke. nhưng tôi có sự lắm mồi nó làm gì nó bị nghiêng chạy làm gì nè Kari. không như vậy là năng gì nó uống được Scott Scott Yo from Miss Scott tại sai thong cha phu la ka. Possessive oi ba do. Adu gi ma khata ba de no ngal ka. Kari thabal lui manang tau du bo. Hi. oh đi lấy hello Lihat lo se. Sabi na iba ni cái dukaan ni. Mayam lang yung lagi हम दोनों तो लेको चलो बा please Ay, wala ni tala roy. mga yaw re Sa sa sa. Panji khara nem bane ba thampi ki damak ta khara nem na thop jai saul jong le pasari kari no pintu Ya som chingu. Che lo nam da ngam da bo. Chen ne ji chingu da khara wa na tho e. Che lo ji lo. Jogging jogging. Sana la ngang je hảo các lo koi se turop ni các lo Kamay tong sa habado nan siya. Kamay na ngang na siya habado ba? Ha? Video na may ngang ba ni? Tabag sa tong na tiye. Chalo, kumo. Chalo. Chalo ay bakem sa kumo.